HEDAK YONBA Pharmacy KHARAGA Dr. KHARAGA MANNARAGA Chief Minister Haksel gi tengbang CM HT scheme asidagi yamlaba senfam kaya naronda haidatlabra haibagi singnaba leire haina press na fangba paw amana kangalakli paw asina makha taraduna hai CM HT scheme asigi makada HEDAK langtak sik leikibagi record sing thigaluba matamda Sumnatagi lupa taret khaktamak Piba 10 ml gi syringe ki mamal lupa yankai ga matoida leirambagi record thengnare thaudogasi mamang sahi June gi tang marida Jnims Hospital da admit taukiba anaba magi HEDAK langtak leikibagi pikhalakiba case memo amada 10 ml gi lupa taret piba syringe ado lupa yankai ga matoida leirambagi case memo kaklamki hariba anaba si hospital da numit kun gamangani leiramki maduda syringe samaga humpuga mari sizinaki patient adugi syringe leiba khaktada CM HT tengbang dagi lupa lising taraga matoiga sanipan ga marfuga mapan sading tawanki thawong asi HEDAK yoliba pharmacy kharana maman henjina sajilaga Dr. Singdagi Ayaba Piba sign tohalaga senfam sing asi makoina kaithokpo oigani haibagi singnaba leibata natana senfam sing adu kaithoklaba tungda Dr. Sing adu da sel khairamgani haibagi singnaba su leire hairi